Hi, good morning everyone. Welcome back to my channel again. I say huzik thabak mafam de laire. I say morning shift ta bane tuki huzik se ayuk khara ngalli ko. Yum dai thulak pa ti yam ngalli metro to nga kholaga entertain store kholaga tawda pung ama matam mangra. Ado huzik thabak mafam de laire horen matek namba yara aga di dum namjarake mayam. Huzik ai thabak duty taw thokige. Aduga marak sarta namba yara di dum namjarake ko mayam. Akwai office ki mapangi view ne sise sida cafe macha masu yawe ko office ki manungda cafe macha masu yawe entrance ada laire taxi da laire Nasidi aigi thabak taw famge hek akhoi gi keno office manung sida cafe ama laibado adu cafe dugi dum video clip macha ama lawjar pane baina matcha sembagi ko matcha sembagi video se aina fajana budi habidi step by step budi nammaga su yamna details oina dinamjaratre sida matcha gi ingredients sing do keno tawraga seme matcha sembase khitang di luba male bako luba haibasi sum laidana coffee dong ne ilai laina sem biataba magi flavor adagidi simple matcha dugumba laiba male bako ado aina sum moi sum thaba kitang komba matam yenga aina mogi matcha sembase sum matam lenba oina aina video macha video clip macha sum namjabane aina smaina moi cafe ki mi singsina sembada aina aigi wangbadagi aina thabak tariba mfamdagi wangbadagi phone je thammaga insum namjarakpane hujik matcha je hapaga ma keno tawgre mix up tawgre ko ising asaba hap chalaga matcha semnaba moigi keno ne ba sise abdi peteng code gumba adagidi si matcha mix tawnaba khotnabse tongana layeba ko sumaina tawraga aina namme mix tawra loira matungda si cup aise video matek ama number 1 hore magi milk se hapa matungda ice cube hape aduga matcha mahi se nasai matcha ot khibado adudo hapchan gi bane ba sangom ga ice ki kano pull up na mix tawnaba sumaina laire sembalo matungda aise video clip matcha ma wat hore bane ba somda mina kawrak pagi ko ado sida laire matcha se loina hujing na sagi sangom dune adagidi ay chini diam thumandre ada si sina simple matcha ko yamna simple oiba matcha ne sida adum milk adagidi ising asaba ga matcha ga thitlaga khotlaga de ice hapaga ko sina kol matcha haita kol ice matcha gumba haitare laire moigi company maming ne high blend high zina ado aina sum promote ka tong sabadi amta nate ko aina matcha sem mong se sum yeng bane duga shembal loiranganda pire khoi gi refreshment oina ko thaba halaga yumda yaure do pothaba se matam se pak phangdre magi summer vacation manungda pira iba homework mayam se complete tawna ba hotna bada tangkhai amadi loina cover tawre aduga hujik tawdu se revision cover syllabus khara watliye aduga chart gumbada drawing gumba tawgadaba khotpa khara watli atai di loina tangkhai ma gumbadi loiraba gumbane sida loina aroi ba singdo loina laire larik tak tabasu yade haibadi thabak halakpa matamdadi adum pungse manga muk adumai muk tare bako adu loiraga 1 hour gumba rest tawraga ma muka larik pahanba homework tawhanba sumaina muk larik paminare